Ukhrul gi New Haven da AR gi outpost thamlakpa yaning de haina katho CSO singna phongdorakre. Ukhrul district ki New Haven village da Assam Rifles ki outpost ama hangdorakpa pu katho long da katho katamnau long amasong katho women coordination committee na kana yaning da phongdorok pagaloina na athu matam da khullasidagi Assam Rifles persons sing handokhi gadabani haire katho area gi CSO sing asina punna thadorok chero lamada mafam asida Assam Rifles ki outpost ama thamjalakli ba simang jauna na khulgi amade mari lena ba village authority dagi ayaba laudana narol da thamjalakhi bane maram asina New Haven da lairiba Assam Rifles ki persons sing khudak da mafam asidagi handokhi gadabani haire New Haven da Assam Rifles ki temporary outpost thamjalakliba mafam ase Sogbau village ki jurisdiction manung da laibani maram asina mari lena ba authority khunja singi ayaba hana laudana khudak da AR gi persons sing thajalaktuna makoi gi outpost ama thamjalakwa si yaba ngamloi Zatharakliba thawng ase Manipur village authorities in hill area Act 1956 ki mayoktani haire Act amadi law gi wangmada khulgi jurisdiction manungda lansilakwa se local administration da hakthengna threat torokpane village authority ki maikai dagi occasion kya da mafam asidagi Assam Rifles handokina ba khanghanduna lakpane adubu wapham ase thawoidaba se labak thibani maramasina makhata na pamdaba thodok thorakpa tarabade madugi aphapata pumba New Haven da lairiba Assam Rifles ki persons sing na pujagada pani haina su phongdorakle ZUF ki mafam da Kuki NP Manipur kim amasung kotu ani na sirakliba maraj yumpham yaudaba aranba wapham ni haina phongdorakle ZUF na thadorokpa serol amada kim amade kotu na asengba asumba sabsana thigatana amade factual verification tawdana hanjan aranba wapham kya phongdorakpa sina communal harmony da sauna kahanaba masa ohele hairaduna Asagumba Maraz Sibagi Tabakuki Civil Society Organization Sina Kudak Taleb Kutabani Haiba Wapham Tamlakle ZUF ki Mixatia Nava Makatana Thong Sing Sataraklabadi Frondasina Tumina Leroy Asagumba Maraz Sibagi Tabak Taudringi Mangoina Asumba Sengba Hana Tidokadabane Zelarong Miamgi interest Holakwa Yabai Paipugi Lamda Khopsilakpa Zelarong Miamgi dignity Amadi right Solakpada Mo Amatada Yasanaba Tauro Haina Supong Dorakle Makhatana aramba pambaina natraga political manipulation tawduna jelarong miyamgi hakmunna bo honaraklabade logi oiba amadi legitimate oiba pambaina ngak thokna bo honagane karigumba ZUF na khangba ngambagi pangal mangki batarabadi akha araw kya illegal immigrant na pujagada bane maramasina organization amatana community amada sohanba amadi sohanba yaba propaganda tawroida bane Puksal sengba manamabu ikai khumnaba amade asumbada yumpham oiraba matamda ingtakpa lakadabani hainasu ZUF na phongdorakle Kangpopi amasung Churachandpur da khul masing hengalle haibada Paulan haukimna yaningdre khul kharadi hengatki madusu 1992 gi Kukinaga conflict lanjena duna khul honglakhiba singne haina Paulan haukimna phongdokre Ukhrul amadi Senapati district ka yengnarubada Kangpopi amasung Churachandpur district da anoba khul kya masing thingamdana hengalakli haina data puthokduna ullaphaubada Saikot ACG MLA Paulana haukimna yaningdre hengalakliba khul sing adu 1992 gi Kukinaga conflict da Ukhrul amadi Tamenglong dagi lanjena duna khul honglakhibani haina thaidorakle Kangpopi amasung Churachandpur da ka hena khul masing hengale hana hana gi chief minister Nongthombam biren na phongdokiba wapham adu Kukijo singi mathakta akhaba miyeng amagalona na semjin sajin duna ngangbone haina Saikot kendra ge MLA Paulana haukimna maral sirakle MLA Paulana haukimna hai hana gi chief minister N biren na molilena da bose sang mayam amasing thokduna illegal immigrant singna serasigi demography da sauna akaiba pire haibana singba oidaba wadi kya ama puthokliba simakna mahak masa se warem suba misamane haiba takle haina su chaikhre hana chief minister Nongthombam biren na handak social media ki post ama da Churachandpur amasung Kangpopi district da khul anoba kya semgalaktuna mitop sing khunda leitaduna leisilakle haibuga mari lena na phongdokhiba wapham amagi pauko moina Paulan haukipna XM biren bu chairakpane ngarang Churachandpur gi Siden village da pangthokiba World Environment Day thorom ki nakal da paumi singa unabada MLA Paulan haukimna ex minister bu hunduna ngakibane MLA Paulan haukimna hai hana ki chief minister na Kangpopi amasung Churachandpur da anoba khul kya hengalakle haina claim tawriba du Kuki Jo sing da fataba miyeng amagaloina na sagalakpa wari ne mahana hai kumja 1992 ki paring da thokiba Kukinaga conflict matamda khul kharadi hengalakhe madusu Ukhrul amasung Tamenglong district ki manung hanjinba mafam sengda leiba
Kuki khul singi khunja sing lanjen aduna kangpokpi amasung Churachandpur gi mafam singda khul honglakibane masina maram oiduna kangpokpi amasung Churachandpur da district ki hana leramba khuldagi masing hengalakibani hainasu MLA Paulilan Haukimna phongdokhe mana makha taraduna hai district ani asida khul masing hengale hairiba adugi atopa factor amade state legakna Viksit Bharat Guaranteed Rozgar amasung Ajipika Mission Gramin BPGRMG scheme mioi kharaga loktuna duna narolda masigi thadarakpa senpham sing lokthokpa yanaba leitaba khul kayama se da hapsin banane hariba khul sing adu araiba khul amadana te tasena mi khunda leitaba nate supnagi paper khakta yawba khul ne hariba silega ki system da soibana thohan khibane haina so saikot ke MLA Paulilan Haukimna phongdokhe panba yabade Ukhrul amade Senapati district ka yengna rubata kangpokpi amasung Churachandpur district ta anoba khul masing thingam dana hengalakli haina hana ki Chief Minister Nongthombam Biren phongdokhibane kangpokpi amasung Churachandpur na Kuki zone majority oiba district ne aduga Ukhrul amasung Senapati na Nagana majority oiba district ne Chief Minister Nongthombam Biren haukiba sagol sen numita da thagalapa post amada Kuki na majority oiba kangpokpi district ta haukiba sahi yankhai mathoi sida hana khul chamaga mawdraum doi lerambadagi Satrak the Tarong the Hengala Cray Amalomda Nagana majority or Ukhrul district oina Hariba Matamasida Hana Kul Moldrom the Lerambadi Kul Samagatarani Toykok Hengale Kumza 2023 the Kul Masing Tiba the Kangpopi district the Hana Leramba Kul Masing the Gate Kul Sanga Kun Hengatuna Puna Kul Satrak Tarong the Leramba Tegna Kiaduga Ukhrul district oina Hana Leramba Kul Masing the Kul Taramapan Kakengalaga Puna Kul Samagatarani Toyleramba Tegna Kibane Churachandpur district ki matangda paladuna hana ki Chief Minister Nongthombam Biren hai kumja 1972 da khul sahum ga kunthama palerambadagi kumja 2023 da khul saunga ga kunthra manga da hengalam khe sammanaba matam simakta da Senapati da hana khul sama ga kungama palerambadagi anoba khul kunthra ga tare hengatuna punna khul sama ga humpu taruk leramba thengna ke haide Kuki na majority oiba district singdana Nagana majority oiba district singdagi anoba khul masing asuki matag yamna hengaliba se aikhoina taraida lopham thokte haina so phongdorakle Myanmar dagi illegal immigrants sing Manipur gi singi district singda leptana sangsilakpagi matangda yamna toina nungnangba phongdoktuna lakhiba hanage Chief Minister Nongthombam Biren hai khul masing hengalakpagi wapham ase karagomba community amata blame tawba amade target tawba laite adubu Manipur amasung nation gi oina long term interest demographic ta hongba lakleba se wakhal taminana ba tangai fodaba lakpana ne record se official loraba amade satellite na record tawba status ne Ukhrul amasung Senapati district ka yengna rubada kangpopi amasung Churachandpur district na matau karamna asuki mate khul masing hena hengalam khibano haina su hana gi Chief Minister Nongthombam Biren hanglakle Manipur da paliba lenga asi muthalaga nauna mikhal pangthoknaba CPI na demand tawkhre Center amadi Manipur da paliba BJP lengak na state asida ingtapa phibam hanjilhanba ngamdrabanina lenga muthalaga nauna mikhal pangthokpa mathau tare haina CPI gi lusingba Pulp Sen Gupta na phongdokhre Parties ki oina Manipur ki incharge su oiriba Pulp Sen Gupta na Irabad Baban da pangthokpa pau gi mifam amada hai kumja 2023 ki May 3 ki thorakhiba kaluk ki irang asina maram oiraga mioi lising hompu hena mayuma kaile handrai khundaminariba phurup singge marakta chawna ungkhana hale lengak na yengthina ba kaluk masel gi marakta yasinaba poraktuna law and order ngak pangamdabana haujak phawba political solution porak pangamdabane lengak ki thawang asina maram oiraga state asida khundariba mioi kharagi puning da India bu yaningdabagi wakhalon phawhalagle masina apunbagi saktam sagatpada chawna khurau thanglagane handak ta state asida thokiba thodok singi matangda mahana hai itanda nakpak tana hanbaga loinana Kuki amadi Nagapur ki marakta khut thongnarakpa moirang ki tronglawbida bom pokhai handuna sahi nauriba anga ani sikhiba amasung Kuki amadi Naga gi mioi kya phajinduna thamnariba sing ningba kainingai ne National Investigation Agency na ngasi phawba state asiga mari leinana paikhatpa case singi asumba wayal ama phawba phanghanba ngamdri haire